Manipur Kansi Hairagadi Meitei Mapanggal Kankhat-Hanba Nattana Atei Upai Amatta Leite HAINA Meitei LEEPUL ki THOUBUREL and PRAMOD na PHONGDOKKHRE Wafam asing ngarang Meitei LEEPUL na mayra paibisingga khutsamnaduna hairok part 1 haitupokpida pangthokiba illegal immigrants cookies sing scheduled tribe list tagi khudakta lauthokadabni haiba miyamgi oiba mifamda mahakna phondokibani mifam maduda and PRAMOD na hai cookies sing asi lamdam masigi yellow minate makoy asi illegal immigrants sing ne makoy bu ST list tagi khudakta lauthokpham thoe yellow minataba furup amata ST list da chanba yade Furup ambabu constitution ki makhada ST list da chanba haibase lamdam madugi yellow mi oiraba matam khakta da changadabani haina mahakna makhata khe amaromda mifam madu da wangang khiba singna cookie sing ST list gi lauthokpada constitution gi oiba provision sing kup na nainabaga loinana cookie sing asi lamdam asi da illegal immigrants oibana ST list gi lauthokpada maram chai haina so observation pinakhe mifam madu da saruk yakhiba singna illegal immigrants cookie sing ST list tagi lauthokadabani haiba play card kaya so sizinakhe